Umang amada ujek matai manau ani aduga makoigi masasinga leirammi. Mafamduda nongsha ngarakpi aduga thengkusu mafamduda moiga punna hinglammi. Makoi nungsijanana punna hinglammi. Ngarakpi nangdi masih nga kya pare. Masidi yam padreda. Nga ani humtang katani. Thengku nangdi. Aidi janingdre na ngasidi karimata chatra. Ayeng moina pharaga charage. Ado tada nongsa nangdi Ngasigi budi asidagi sa ma pharaga dum chareda. ado itaw mayam aigi chasu chaudribnina itaw noi kra senabiu ko aidi sa phaw mina phagradi aidi mangjari itaw. Era ito akoi myam laisidi kari dobugi phadoinone. Asum tona makoi umangduda yamna nungaina punsi hinglammi adubu nongmadi khanghaudana nupa ani khak satan ba laklammi. Satan ba ani do ayuktagi sa thirakpani adubu makoi karimata phanglamde. Ito aikhoini na ngasai sa phana bana thirisi amata bu leitine kamdong ni sidi numidang su tasalakadorene sa phadana hallabadi ito raktani bo. Era itaw. Karigida bokta yak wakat chodarido. Sa phada yade. Sa phadrigadi akoi kasi ite leka dawrisida. Jumdaga haloi dawri. Karida bui pharo dawri baro. Sa phana bako chithi dawi itaw. Phagdredra kasi ite leka dawri. Era adugi bui itaw na yak wakat chodaba. Dupa ba de itaw. Nupa mano mandaba natini ito ay kaidungdusu nupi wolo ni ito chak lamdulak phachida tawbuni ni ito karimata chadrabadi tumbag amta yadong mandi ito. Asum tona satan ba ani du wari sanarami adubu numidang tasalaklaba matam phawbada sa mata makoina phaba ngamlamde. Madudagidi nongalaga sa pharasi haiduna makoi ani umangduda leknaba tawrami. Makoi ani pothanaba tawrami adubu tin kang mayamna makoida koipai kopai paibadagi makoi tumba yaramde. Madudagidi makoina mai haugalami. Mai haugalaba matungdagidi tin kang mayamdu paithokre adagi makoi ani tumba yarami. Adubu makoina tumba yarabasu makoigi mai thariba maiku adunadi uchek matai manau anidu tumba yaramde. Makoi mikap thorulami. Mikap tholapoduda makoigi angangsing abadi makoigi masasingdu kablai uchek masasing aduna kablakpada satan manupa amna ukhirami. Aduga asumna hairami. Oi ito ada usik masa khara lerin he hayeng ayukidi chap charani hayeng asi hekta pharaga khoi ni chardabni koito. Hoi de itaw asida leirene. Koina nga sa ayukdagi thibida karimata phangdena tawrisidi sida leiramedra. Phare itaw hayeng ayuk ekta ata hulage ta chathoji. Asumna satan ba ani na ngangnabadu uchek mama mapa ani dul tarammi. Makoina maikhu adu sum khuduna leirabadi masasingdu kaplaklagani. Aduna maikhu du kamdongna muthachige khalammi. Makoi kibana sulurami. Uchek matai manau aridu asumna wari sanarami. Uchek mapa makoi sadan bani sina aikoigi isasingse chanaba wari sanakre. Chalo nang itaw ngarapido aduda aikoigi mating pangnaba amta haijaruso. Natrabadi akoi soidana khudongdiba nanglagani. Phare adudi uchek mama nang isasingche senaramu ai itaw ngarakpigi manak chatlaga wari pumba mamonda lirurage. Asumna uchek mapa adu ngarakpigi manakta chatlami. Ngarakpigi manakta yauraga uchek mapa aduna ngarakpida pumnamak tamami. Uchek mapa kari leire nangna athengba sida laglibase. Ito aigi isasingdo satan bachingna chakidore. Asumna uchek mapana wari pumba adu ngarakpida tamlami. Itaw adugidamukta kari suwarurano. Ay nangidamukta mating soidana pangani. Chalo itaw potharamo. Ay laaga ay kay keno khara tawrage. Asum tawna uchek mapa adu makonda hankre. Madudagidi ngarakpi aduna mai thariba jaga aduda laklami. Madudagidi mahakna maki masaduda ising cholalami aduga mai adubu ising khiktuna mutatnaba honarami. Mahakna fanakanna mai mutatnaba honarabasu sadan basingduna mai adum haugalami mutatpa sungam ngamlamde. Adubu ngarakpisu fanakanna mutatnaba honajai. Mahak hanjin ising adu hiknaba honabada mahak yamna warami. Matau adu uchek mamana urami aduga uchek mapada asumna tamlammi. Uchek mapa taw ngarakpise yamna ware. Mana mai muthatpase kaidonungdasu ngamlaroi. Chalo itaw thengguda muk chatlaga aikoigi mateng pangminaba nang hairucho. Asumna uchek mapa aduna muk
ꯊꯦꯡꯒꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯑꯊꯦꯡꯕ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯕꯒꯦ? ꯑꯁꯨꯝꯅ ꯎꯆꯦꯛ ꯃꯄꯥ ꯑꯗꯨꯅ ꯊꯦꯡꯒꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯦꯡꯒꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯐꯔꯦ, ꯏꯇꯥꯎ ꯌꯨꯝ ꯍꯟꯕꯤꯔꯝꯃꯣ꯫ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯑꯩ ꯏꯇꯥꯎ ꯉꯔꯥꯛꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯂꯒꯦ꯫ ꯏꯇꯥꯎ ꯍꯟꯕꯤꯔꯝꯃꯣ꯫ ꯎꯆꯦꯛ ꯃꯄꯥ ꯑꯗꯨ ꯃꯀꯣꯟ ꯇꯝꯅ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯦꯡꯒꯨ ꯂꯥꯛꯂꯗꯨꯅ ꯉꯔꯥꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥꯎ ꯑꯩ ꯉꯁꯥꯏꯗꯒꯤ ꯃꯩꯁꯦ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯊꯟꯗꯅ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯐꯔꯦ ꯏꯇꯥꯎ, ꯏꯇꯥꯎ ꯉꯥꯛꯇꯪ ꯑꯃꯨꯛ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯩ ꯃꯩꯁꯦ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯦꯡꯒꯨꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯅꯕ ꯇꯨꯔꯦꯟ ꯃꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯈꯣꯝꯁꯤꯡ ꯄꯦꯛꯈꯠꯂꯒ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯑꯗꯨꯅ ꯃꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯁꯥꯗꯥꯟꯕ ꯑꯅꯤꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯆꯥꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯎꯆꯦꯛ ꯃꯆꯥꯒꯤ ꯃꯍꯨꯠꯇ ꯊꯦꯡꯒꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯃꯆꯥ ꯆꯥꯅꯕ ꯇꯧꯔꯤꯕꯁꯦ ꯎꯆꯦꯛ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯤꯅꯦ ꯇꯨ꯫ ꯏꯇꯥꯎ ꯑꯥꯗꯒꯤ ꯊꯦꯡꯒꯨꯁꯦ ꯑꯁꯤ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯍꯦꯛꯇ ꯑꯣꯏꯔꯁꯤ꯫ ꯑꯁꯤ ꯐꯥꯅꯕ ꯇꯧꯁꯤ ꯏꯇꯥꯎ꯫ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯂꯥꯝꯕꯁꯤꯗ ꯃꯁꯥꯅ ꯈꯪꯗꯅ ꯆꯥꯕꯤꯔꯣꯅ ꯂꯥꯛꯅꯕ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯨꯝ ꯇꯧꯅ ꯁꯥꯗꯥꯟꯕ ꯑꯅꯤꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨ ꯐꯥꯅꯕ ꯂꯥꯡ ꯊꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯊꯦꯡꯒꯨ ꯑꯗꯨꯅ ꯑꯔꯨꯕ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯗꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯦꯡꯒꯨ ꯑꯗꯨꯅ ꯂꯣꯠꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯍꯧꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟꯁꯤꯡꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ꯫ ꯊꯦꯡꯒꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯅꯁꯨ ꯆꯣꯠꯂꯦ꯫ ꯎꯆꯦꯛ ꯑꯗꯨꯅꯁꯨ ꯃꯩꯁꯨ ꯃꯨꯠꯊꯠꯂꯝꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯃꯩ ꯑꯃ ꯍꯧꯔꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯎꯆꯦꯛ ꯃꯆꯥꯁꯤꯡꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯣꯏꯅ ꯅꯥꯕ ꯇꯥꯔꯦ꯫ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯁꯥꯗꯥꯟꯕ ꯑꯅꯤꯗꯨꯅ ꯃꯩ ꯑꯃꯃꯨꯛ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯃꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯃꯥ ꯑꯗꯨꯗꯤ ꯁꯥꯗꯥꯟꯕꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯂꯩꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯅꯣꯡꯁꯥꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯔꯁꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯊꯥꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯎꯆꯦꯛ ꯃꯄꯥ ꯑꯗꯨ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯅꯣꯡꯁꯥꯗ ꯇꯝꯂꯝꯃꯤ꯫ ꯅꯣꯡꯁꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯀꯔꯤꯃꯇ ꯋꯥꯒꯅꯨ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯩ ꯂꯥꯛꯑꯒꯦ꯫ ꯏꯇꯥꯎ ꯄꯣꯊꯥꯕꯤꯔꯝꯃꯣ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯉꯔꯥꯛꯄꯤꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯔꯥꯛꯄꯤꯗꯨꯅ ꯅꯣꯡꯁꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯇꯥꯎ ꯑꯩꯅꯁꯨ ꯉꯁꯥꯏꯗꯒꯤ ꯃꯩꯁꯦ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯏꯇꯥꯎ ꯊꯦꯡꯒꯨꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯏꯇꯥꯎ ꯊꯦꯡꯒꯨꯗꯨ ꯑꯃꯨꯛ ꯐꯥꯅꯕ ꯇꯧꯕꯗꯒꯤ ꯏꯇꯥꯎꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯅ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯍꯦꯔꯥ ꯏꯇꯥꯎ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯩꯅ ꯇꯧꯒꯦ ꯈꯪꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯍꯧꯏ? ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯝꯕꯤꯗ ꯃꯈꯣꯟ ꯍꯧꯅ ꯍꯧꯅ ꯃꯍꯥꯛꯅ ꯉꯪꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯥꯗꯥꯟꯕ ꯑꯅꯤꯗꯨ ꯀꯤꯕꯅ ꯃꯈꯣꯏ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯕꯗꯒꯤꯗꯤ ꯎꯆꯦꯛ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯌꯥꯝꯗ ꯋꯥꯔꯤꯁꯤꯅ ꯇꯥꯛꯆꯅꯤꯡꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯗ ꯃꯔꯨꯞ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯀꯔꯝꯕ ꯃꯔꯨꯞ? ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯔꯨꯞ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯥꯏꯊꯤꯔꯕ ꯃꯇꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯔꯨꯞ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯅꯠꯇꯦ꯫ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛꯇ ꯀꯗꯥꯏꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯆꯕ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪꯒ ꯊꯝꯖꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯁꯥ ꯏꯊꯟꯗꯅ ꯁꯦꯝꯖꯕꯅꯤ꯫ ꯚꯣꯀꯦꯜ ꯃꯌꯥꯝ ꯑꯁꯤꯁꯨ ꯏꯁꯥ ꯏꯊꯟꯗꯅ ꯁꯦꯝꯖꯕꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯚꯤꯌꯨꯋꯔꯁꯤꯡꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫